ꯃꯌꯥꯝꯕꯨ ꯊꯣꯏꯕꯤꯒ ꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯏꯗꯣ, ꯌꯦꯅꯤꯡꯊꯥ ꯍꯥꯏꯕ ꯃꯇꯝ ꯃꯥꯅ ꯂꯥꯛꯂꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯌꯦꯅꯤꯡ ꯂꯥꯛꯅꯗꯨꯅ ꯃꯄꯥꯜ ꯏꯄꯥꯜ ꯁꯥꯔꯕ ꯃꯇꯝꯅꯤ꯫ ꯌꯦꯅꯤꯡꯊꯥ ꯃꯥꯅ ꯂꯥꯛꯄꯒꯨꯝ ꯈꯨꯏꯔꯨꯔꯕ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯔꯣꯏꯗꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯏꯊꯥ ꯊꯥꯖꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯏ꯫ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯏꯆꯧꯕꯗꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕꯁꯤꯁꯨ ꯑꯍꯜ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯧꯕ ꯋꯥꯈꯜ ꯑꯃꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯁꯤꯔꯅꯦ, ꯐꯗꯤ ꯐꯖꯩꯌꯦ ꯂꯥꯡꯂꯦꯟꯁꯤ꯫ ꯍꯣꯏꯗ, ꯏꯆꯥ ꯑꯅꯤꯁꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ, ꯃꯃꯥꯒꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯕꯅꯤ, ꯋꯥꯠꯂꯤꯕ ꯑꯋꯥꯠꯄꯁꯦ ꯁꯤꯟꯖꯤꯟꯕꯤꯔꯒꯦ ꯍꯦꯛꯇ꯫ ꯊꯥꯖꯅ ꯕꯥꯕꯥ, ꯕꯥꯕꯥꯎ, ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯄꯥꯕꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯅꯆꯥꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯩꯃ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ꯫ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥ ꯂꯥꯛꯑꯦ꯫ ꯍꯩꯃ, ꯆꯪꯉꯛꯑꯣꯅꯦ, ꯏꯄꯥ ꯆꯪꯉꯦ ꯍꯩ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯕꯥꯕꯁꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ, ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯑꯍꯣꯡꯕ ꯎꯔꯛꯇ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯨꯡꯗ ꯁꯦꯜꯁꯨ ꯌꯥꯝ ꯄꯤꯁꯤꯟꯗꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯁꯦ ꯆꯨꯝꯗꯣꯏꯔꯥ? ꯀꯩꯒꯨꯝꯕ ꯑꯁꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅꯤꯗ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯁꯤꯈꯤꯕꯅ ꯐꯩꯌꯦꯗꯤ꯫ ꯅꯨꯡꯊꯤꯜꯅꯤ, ꯏꯆꯧꯕꯒ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯌꯥꯅꯣ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯁꯦ? ꯑꯩꯗꯤ ꯄꯤꯒꯦꯗ ꯂꯩꯔꯤ꯫ ꯅꯪꯅ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯝ ꯄꯤꯔꯣ꯫ ꯑꯗꯣ ꯑꯩꯕꯨ ꯅꯪꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯕꯦꯝꯃ ꯑꯣꯏꯍꯟꯗꯣꯏꯅꯣ? ꯅꯪꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯌꯥꯔꯦ ꯑꯩꯒꯤꯗꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯅꯦꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯂꯩ꯫ ꯏꯆꯥ ꯑꯅꯤꯁꯦ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ, ꯅꯪꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯑꯩꯅ ꯂꯣꯏꯅꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯔꯣ? ꯅꯨꯄꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯪꯕꯨ ꯍꯌꯦꯡ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯏꯀꯥꯏꯔꯣꯏꯗ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯗꯣ ꯊꯦꯡꯉꯦ, ꯁꯦꯜꯗꯨ ꯄꯤꯔꯝ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯥꯡꯂꯦꯟ ꯏꯆꯧꯕ ꯎꯅꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯃꯥꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯃꯃꯥ ꯁꯛꯍꯦꯟꯕꯤꯅ ꯍꯤꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯄꯪꯒꯅꯨꯀꯣ, ꯁꯤꯡꯉꯨ, ꯍꯧꯖꯤꯛꯇꯤꯅꯦ ꯄꯪꯕ ꯀꯥꯟꯅꯗ꯭ꯔꯤ꯫ ꯃꯤꯈꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ, ꯑꯉꯝ ꯑꯉꯝꯕ ꯃꯨꯟ ꯃꯨꯟꯗꯅ ꯁꯦꯠꯅꯗꯨꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ? ꯃꯆꯥ ꯂꯩꯒꯦꯔꯥ ꯃꯇꯨ ꯂꯩꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ, ꯁꯦꯜꯕꯨ ꯄꯥꯏꯔꯕ ꯌꯥꯔꯦ, ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯌꯣ꯫ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯅꯨꯡꯁꯤꯕꯗ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤ ꯁꯦꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯇꯅꯧ ꯇꯅꯧꯔꯤꯕꯤ ꯑꯩꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯨꯄꯥꯗꯨꯒ ꯈꯪꯅꯩꯅꯦ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯆꯍꯤꯒꯤ ꯋꯥꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯂꯩꯇꯦ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ, ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯌꯥꯔꯦꯕ꯫ ꯃꯇꯨ ꯊꯤꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯏꯔꯕ ꯄꯥꯈꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯉꯤꯅꯤ ꯍꯥꯏꯅ ꯂꯦꯞꯆꯕꯁꯦ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯈꯛꯇꯅꯤꯗ꯫ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯤ, ꯃꯤꯅ ꯍꯥꯏꯅꯤꯡꯒꯩ ꯍꯥꯏꯖꯁꯅꯨ꯫ ꯏꯆꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯅꯤ, ꯂꯣꯏꯅꯕꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯍꯜꯊꯪꯗ ꯂꯦꯝꯖꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯤ꯫ ꯏꯆꯧꯕ ꯁꯦꯜ ꯄꯥꯏꯔꯦ ꯃꯇꯤꯛ ꯂꯥꯡꯂꯦꯟꯅ ꯀꯦꯟꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯏꯆꯧꯕꯗꯒꯤ ꯁꯦꯜ ꯆꯨꯞꯊꯣꯛꯄꯅꯤ꯫ ꯏꯆꯧꯕꯒꯤ ꯁꯦꯜ ꯆꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯝꯃꯤ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯅꯥꯃꯩ ꯄꯥꯏꯔꯒ ꯏꯟꯅꯖꯔꯒꯦ ꯍꯥꯏꯅ ꯉꯥꯏꯕ ꯅꯨꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤ꯫ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯪꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯌꯥꯎꯗꯨꯅ ꯏꯆꯧꯕꯗ ꯂꯩꯁꯥꯕꯤ ꯃꯥꯅ ꯆꯦꯜꯂꯝꯃꯤ꯫ ꯊꯥꯖꯅ, ꯊꯥꯖꯧ, ꯊꯥꯖꯧ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ? ꯃꯁꯤꯕꯨ ꯆꯨꯝꯗꯣꯏꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯊꯋꯥꯟꯅ ꯈꯪꯗ꯭ꯔꯗꯤ ꯏꯆꯟꯅꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯊꯥꯖꯧ, ꯑꯗꯣ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ? ꯉꯁꯤꯃꯛ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯖꯜ, ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯥꯇꯣꯟꯁꯦ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯂꯣꯏꯅꯕ ꯇꯥꯕꯅꯤ꯫ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯈꯜꯂꯁꯤ, ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯀꯔꯤꯅꯣ
ꯑꯝꯇ ꯍꯪꯅꯈꯤꯒꯦ ꯍꯣꯏ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯔꯦꯗ ꯋꯥꯈꯜꯗꯤ ꯌꯥꯎꯗꯦ ꯐꯔꯦ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯤꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏꯅꯕ ꯂꯣꯏꯗ꯭ꯔꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯅꯪꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯆꯥ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤ ꯏꯃꯨꯡꯗꯣ ꯅꯨꯄꯥꯗꯣ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯌꯨꯝꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯈꯨꯆꯥꯎ ꯑꯃ ꯁꯦꯜ ꯈꯨꯄꯥꯏ ꯑꯃ ꯇꯧꯕꯇꯕꯨ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯂꯩꯔꯦ ꯅꯨꯄꯥꯗꯣ ꯆꯥꯎꯕꯤꯅ ꯍꯩꯃ ꯇꯣꯝꯕꯤ ꯅꯪꯁꯦ ꯄꯪꯉꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯩꯒꯦꯔꯥ ꯀꯔꯤ ꯂꯩꯒꯦꯒꯦ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯏꯟꯅꯔꯤꯗꯣ ꯃꯃꯥꯅꯒ ꯄꯥꯝꯈ꯭ꯔꯕ ꯃꯌꯥ ꯍꯅꯨꯕꯗꯣ ꯈꯪꯗ꯭ꯔꯗꯤ ꯏꯆꯦꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯔꯕ ꯅꯨꯄꯥ ꯄꯠ ꯇꯠꯄꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯄꯥꯏꯕꯁꯤꯡꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯒꯦꯗ ꯂꯩꯔꯦ ꯇꯥ ꯏꯆꯧꯕꯗꯣ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯐꯥꯕꯤꯈ꯭ꯔꯕꯅꯤ ꯀꯌꯥꯝꯗꯤ ꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯩꯀꯣ ꯍꯩ ꯌꯥꯝ ꯍꯩ ꯇꯣꯃꯥꯟ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯏ ꯇꯣꯃꯥꯜ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅꯤ ꯅꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯇꯥꯕꯤꯗꯦ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯍꯦꯔꯥ ꯃꯄꯥ ꯑꯃ ꯂꯩꯔꯤꯉꯩꯗ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅ ꯇꯨꯠ ꯅꯛꯈ꯭ꯌꯥꯠꯇꯣ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦ ꯍꯦꯔꯥ ꯅꯣꯏ ꯀꯜꯂꯛꯄ꯭ꯔꯣ ꯃꯄꯥꯏꯅ ꯌꯥꯏ ꯁꯛꯍꯦꯟꯕꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯆꯪꯂꯛꯏꯕꯁꯤꯕꯣ ꯅꯠꯇꯦ ꯅꯣꯡꯃꯇ ꯁꯥꯟꯇꯤꯗ ꯂꯩꯕꯁꯤ ꯐꯪꯂꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤ ꯑꯩꯅꯗꯤ ꯏꯌꯥ ꯍꯅꯨꯕꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯏꯁꯤ ꯃꯣꯏꯒꯨꯝꯕꯅ ꯃꯤ ꯇꯥꯅꯤꯡꯉꯤ ꯅꯪꯕꯨ ꯅꯠꯇꯦ ꯅꯌꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯋꯥꯔꯣꯁꯤꯕꯣ ꯍꯥ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ ꯇꯥꯟꯖꯥꯗꯨꯗ ꯏꯆꯧꯕꯒ ꯂꯥꯡꯂꯦꯟꯒ ꯂꯥꯛꯏ ꯏꯆꯧꯕ ꯇꯣꯃꯥꯜꯗꯒꯤ ꯍꯜꯂꯤ ꯄꯥꯕ ꯅꯌꯥ ꯂꯥꯛꯆꯔꯤ ꯍꯣꯏ 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 ꯀꯥꯏꯗꯦ ꯃꯤꯡꯒꯧꯗꯤ ꯑꯗꯨꯕꯨ ꯏꯌꯥꯅꯗꯤ ꯅꯄꯥ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤꯗ ꯑꯣ ꯏꯌꯥ ꯍꯅꯨꯕꯧ ꯂꯦꯡꯁꯤꯜꯂꯛꯎꯅꯦ ꯅꯪꯒꯤ ꯄꯥꯕꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯁꯤꯔꯣꯜ ꯇꯧꯏ ꯃꯤ ꯏꯀꯥꯏꯔꯝꯕꯅꯤ ꯀꯔꯤ ꯈꯨꯍꯥꯏꯅꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯏꯌꯥ ꯍꯅꯨꯕ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯠꯇꯦ ꯅꯃꯥꯁꯤ ꯍꯅꯨꯊꯪꯁꯤ ꯁꯨꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ ꯄꯥꯕ ꯑꯗꯨꯗꯤ ꯅꯆꯥ ꯑꯩꯍꯥꯛꯅ ꯌꯦꯠꯄ ꯑꯣꯏꯅ ꯇꯥꯔꯗ꯭ꯔꯥ ꯄꯥꯕ ꯍꯥꯏꯕ ꯑꯗꯣ ꯆꯥꯅꯗꯤ ꯌꯥꯝ ꯏꯀꯥꯏꯍꯦ ꯄꯥꯕ ꯃꯤꯡꯒꯧ ꯅꯌꯥꯗ ꯇꯧꯕꯅꯤ ꯅꯌꯥꯁꯨ ꯏꯀꯥꯏꯒꯨꯝ ꯌꯥꯔꯦ ꯄꯥꯕ ꯀꯩꯅꯣ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯏꯀꯥꯏꯗꯅꯒ ꯆꯪꯉꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯀꯥꯟꯈꯤꯗꯣꯏꯅꯤꯀꯣ ꯑꯣꯟꯈ꯭ꯔꯦ ꯏꯆꯧꯕꯒꯤ ꯌꯨꯝꯕꯥꯟ ꯏꯆꯧꯕ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯍꯥ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯉꯤ ꯊꯋꯥꯟꯅ ꯃꯗꯣꯟ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯀꯩꯅꯣ ꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯉꯥꯎꯏꯃꯤ ꯏꯁꯥꯅꯦꯒ ꯀꯥꯎꯏꯃꯤ ꯃꯄꯥ ꯍꯅꯨꯕꯁꯤ ꯊꯦꯡꯅꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥ ꯊꯦꯡꯅꯔꯝꯃꯗꯤ ꯆꯥꯏꯗ ꯏꯃꯥꯇꯣꯟ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯈꯨꯌꯦꯡ ꯆꯌꯦꯡ ꯍꯩꯅꯈꯤꯗ꯭ꯔꯤ ꯃꯤꯠꯆꯤꯌꯣ ꯀꯩꯌꯣ ꯋꯥ ꯍꯥꯏꯗꯨꯒ ꯇꯜꯂꯤ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯃꯥꯕꯨ ꯀꯧꯔꯒ ꯏꯛ ꯑꯥ ꯇꯧꯔꯒ ꯂꯩꯈ꯭ꯔꯗꯤ ꯍꯥꯏꯌꯨꯅ ꯅꯪꯒꯤ ꯅꯃꯥꯇꯣꯟ ꯑꯩꯉꯣꯟꯗ ꯀꯩꯝ ꯅꯠꯇꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯅ ꯑꯃ ꯍꯥꯏꯔꯝꯕ ꯋꯥꯍꯩꯅ ꯑꯃ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯊꯋꯥꯟ ꯍꯥꯏꯗꯤ ꯃꯃꯥꯇꯣꯟꯒꯤ ಮಿꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯥꯇꯣꯟ ꯑꯣꯏꯔꯤꯕꯁꯤ ꯊꯋꯥꯟꯒ ꯆꯍꯤ ꯂꯦꯡꯒꯥꯅꯤ ꯑꯗꯨꯅ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧꯕꯗ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯅꯗꯦ ꯃꯤꯡꯒꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯗꯕꯗꯤ ꯌꯥꯗꯦ ꯇꯟꯕ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯏꯃꯥꯇꯣꯟ ꯄꯨꯔꯛꯏꯅꯦꯅ ꯈꯥꯔꯤ ꯑꯍꯜ ꯑꯣꯏꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯃ ꯄꯨꯁꯤꯜꯂꯒ ꯁꯛꯃꯛꯅ ꯍꯥꯏꯅꯤꯡꯗꯦ ꯇꯣꯃꯥꯜ ꯌꯨꯝꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯥꯏ ꯀꯌꯥ ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯌꯨꯝꯗꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯤꯒꯩ ꯃꯤꯠꯐꯝ ꯑꯗꯨꯝ ꯍꯣꯡꯅꯤꯡꯗꯦꯗ ꯁꯤꯅꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯅ ꯏꯌꯥꯁꯦ ꯍꯅꯨꯕ ꯑꯣꯏꯔꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯁꯤꯜꯂꯤꯕꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯀꯔꯥꯏꯗꯒꯤ ꯃꯔꯥꯡ ꯑꯃꯠꯇꯕꯨ ꯈꯪꯗ꯭ꯔꯦ ꯁꯥꯊꯤꯅ ꯐꯖꯩꯍꯦ ꯌꯨꯝꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯌꯨꯝꯒꯁꯤ ꯂꯩꯕ ꯐꯪꯈꯤꯒꯗ꯭ꯔꯣ ꯇꯣꯃꯥꯜꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯋꯥꯟꯗꯣ ꯋꯥꯈꯜ ꯑꯃꯗ ꯊꯣꯔꯛꯄꯗ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗ ꯋꯥꯏꯔꯦꯅꯦꯍꯦ ꯁꯣꯏꯈ꯭ꯔꯦ ꯎꯍꯧꯗ ꯇꯧꯅꯤ ꯏꯃꯥꯇꯣꯟꯒꯤ ꯏꯄꯨ ꯅꯠꯇ꯭ꯔꯣ ꯋꯥꯏꯗꯨꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ 이수 ꯑꯆꯧꯕ ꯐꯪꯉꯦꯗ ꯌꯥꯏꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯪꯉꯤꯗ ꯍꯅꯨꯕꯁꯤ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯅꯤ
nasak fazariba as napa adudi yengaidre hey loi khuire masisu mapa na hebda chapek chai pili wei baidi ipo ima to di imung de lehubani nasu se thabak thengam hoi yai ni yesiso mosak ase yum sidagi thorakpane haibada chapek chai nati ubada sathokningi haiba masaksi phazamanda aigi isa nu pisi amaromda singnasu amaromda di pangi haiba aidi wakhal amada leirure ai langlen ipa gi langlen ipa la in he nangbo numidang thaza sak thongli langlen di thabak amata yawramde mama to na thaben khang yawdrabasu hairuba tawde jak su loiduna jak saba toklami langlen mabuk thana jak tu toklaga cha thoklaga ayo ima gi thaza nang mutabro ima ton na cha tai yengo ima si khwang sin abana bana kainom tawre isa di mama gi awaba khangmani aduna isa na khara loisil lauro bakhoi ta lao chango se ai si tom changma ngamdre thaza nama ton si masa ngamdra male ngasidi isa na khara ek tawbir yengo nama ton si angang go oizare mama mapa na yam luna tawropon aduna nama ton bu mabuk pelaluko lagle nang bu kayam narake baba ima ton si haugat pa ngamdre yani nasa singkhatjagi aduga pabana ima ton gi seba khar tawbiruro masa se chakna nandana pakhwang sinara male ayo ma lao mi nangbo isau bana langlen mu pusinki hanu thangda mapagi matawaduda yingning de thazado ai noi ni kare tawisi angang muksa ima muksa as ai nadi ima masa khangautre ima makni khanmani yaroi tawi ta yam haidori ai khoidau yam saun ke tawi kaidori cha nang namu murum solina babagi magadi chak chakhrab ai susarki chak to thangdom kashidawdida hoi thangdoragi taso mihoi bahai basi ahen ba urabadi ahen bada muk khoidara I haiduni thawanbu mama to langlena wakhal khan bahurei sakhen bina nati nangna hari wasibu kari ha na masanu pa lei khanglabadi masanu pa toina nang lehoba yadro hosipu ima khangde su sum leiminaraklabani na wakhal se isana pam thabak khudingda ima thingde adubu taha taw mata ngairaga hekta masanu paduda leisilaga loire ima yengo tai saubadi ahal matam oisilak aduna masado nongmagi sonjilak hayeng kanana khangpon sigina gi thoklabadi aidi ma leiringai di phaido ma leitraga aibu yumdudagi tanthoraklabadi aduna ai wakhal masa khali hoi ni sumini dusu isana khali wakhal adusu khalauda bayade haina sanuko somdana tomal masagi warida mi khudingi sadana leire sauba nangbune as ikoi iyanu padu ahal oi engondagi khara halle haibai waniko noi mayum gadu khuang adagi mayum gadu khuchau sieldi okak paiba mane chaubana phai itaudi narai bodokna phai tomal ai si moigi mayum do sum yengbadane ngaksi teke ta wai wanda ngakka maril chat aduga amana ai sudo adudi as masak khufazam wari sunungai ama hizilo ai sel putoki iya hanubana pire chaubana akhoi liyeng na thage de lei aisu itawoi gumba iya hanuba sel waibam da thengnaradi nungai ni tha thawan magi ka da tumdul leiringai langlen changai phamung da git laungnaga phamthai thawan nangbo kaidawrino thawan khangprek khang imaton kaigino aduk khangibo nati namato naina changakpase yam hangoi rabraba hangoi de imaton ada changake khotke haidabudu da khanguri nati aibu isagi nanakta changakpase amu changake khotke kaina haiko haibro yam hayaningadi haige matung manaudi imaton nati nangbu khangnabaga leibro leide kaigino imaton nangna imaton da hai aiga nangadi chahi longa boiramnida adum mingkau koiganu pabana lobani ima thokpaduda adum imaton kaugeda miti khattuna kharaga sangsilai aisu dum yabanida pangnop noptabani sakse yengba yatrabo thawan no khara handui as kari haina kijeda sum jangsi leisibo as yelai
ꯀꯔꯣꯝꯗꯒꯤ ꯆꯪꯉꯛꯏꯅꯣ ꯍꯦꯛ ꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯧꯔꯛꯂꯤꯕ ꯏꯃꯥꯇꯣꯟꯁꯤꯗꯤ ꯄꯨꯔꯥ ꯑꯌꯥꯕꯤ ꯃꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ ꯇꯜꯂꯦ ꯑꯣꯏꯕ ꯑꯩꯅ ꯅꯨꯄꯤꯒ ꯈꯔ ꯍꯩꯅꯗꯕꯅꯦ ꯃꯁꯛꯅꯤꯅ ꯁꯤꯇꯥ ꯁꯪꯕꯦꯛ ꯃꯥꯟꯈꯩ ꯀꯤꯗꯨꯝ ꯀꯤꯌꯦ ꯃꯪꯗꯒ ꯎꯔꯗꯤ ꯈꯪꯉꯒ ꯑꯗꯨꯝ ꯁꯤꯅꯤꯅꯦ ꯃꯉꯛꯅꯗꯅ ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯈꯣꯏ ꯇꯥꯛꯑꯦ ꯁꯣꯏꯔꯦ ꯏꯆꯥ ꯊꯋꯥꯟ ꯍꯥꯏꯒꯦ ꯇꯧꯕ ꯆꯤꯟꯁꯤ ꯍꯦꯛꯇ ꯕꯦꯔꯥ ꯀꯥꯕ ꯍꯩ ꯁꯤꯗꯤ ꯃꯗꯥꯝ ꯕꯦꯔꯥ ꯀꯥꯔꯗꯤ ꯏꯃꯥꯇꯣꯟ ꯑꯩꯁꯦ ꯐꯤ ꯇꯤꯡꯉꯝꯕꯅꯤ ꯀꯥꯎꯔꯨꯔꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯈꯤꯒꯦ ꯅꯨꯃꯤꯠꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯌꯥꯅꯤ ꯏꯃꯥꯇꯣꯟ ꯂꯩꯍꯧꯒꯦꯁꯨ ꯑꯗꯨꯝ ꯂꯩꯕꯤꯍꯧꯀꯣ ꯑꯩ ꯊꯣꯛꯑꯦ ꯏꯃꯥꯇꯣꯟ ꯑꯁ ꯊꯣꯛꯈ꯭ꯔꯦꯃꯤ ꯃꯄꯥ ꯍꯅꯨꯕꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯁꯛꯁꯦ ꯈꯔ ꯐꯖꯩ ꯇꯧꯏ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯏꯆꯥ ꯑꯣꯏꯅ ꯈꯟꯕ ꯀꯥꯏ ꯏꯆꯧꯕ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯆꯠꯄ ꯇꯥꯔꯝꯃꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯨꯕꯅ ꯂꯝ ꯑꯃꯗꯒꯤ ꯂꯝ ꯑꯃꯗ ꯆꯠꯄꯁꯤ ꯏꯆꯧꯕꯒꯤ ꯁꯤꯟꯐꯝꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕ ꯏꯆꯧꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯄꯗꯤ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯧꯕꯗꯤ ꯈꯪꯗꯦ ꯏꯄꯥꯒꯤ ꯊꯋꯥꯟ ꯊꯥꯖ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯃꯥꯇꯣꯟꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝ ꯏꯄꯥ ꯀꯨꯏꯔꯣ ꯅꯃꯥꯇꯣꯟꯕꯨ ꯑꯄꯣꯛꯄꯤ ꯅꯃꯥꯅꯤ ꯈꯜꯂꯨꯀꯣ ꯊꯋꯥꯟ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥ ꯌꯨꯝ ꯑꯁꯤ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯨꯀꯣ ꯂꯥꯡꯂꯦꯟ ꯀꯞꯁꯤꯟꯅꯩ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯔꯒ ꯃꯈꯣꯏꯇ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯏꯄꯪ ꯄꯪꯖꯕꯤꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯆꯗꯦ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯃꯃꯥ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯝꯈꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯃꯥ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯋꯥꯖꯒꯅꯤ ꯊꯋꯥꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯩꯈ꯭ꯔꯗꯤ ꯂꯥꯏꯃꯟ ꯊꯞꯁꯦ ꯃꯄꯤ ꯁꯨꯛꯇꯥ ꯇꯥꯗꯅ ꯀꯞꯄꯤꯃꯤ ꯍꯩꯇ꯭ꯔꯗꯤ ꯀꯩ ꯅꯃꯩ ꯄꯥꯏꯔꯒ ꯂꯥꯛꯏꯅꯤꯅ ꯋꯥꯔꯦꯗ ꯌꯦꯡꯕꯗꯩꯗꯤ ꯃꯤꯠꯁꯤ ꯎꯏꯁꯤꯟꯈꯤꯕꯨ ꯇꯧ ꯋꯥꯔꯦꯗ ꯊꯋꯥꯟ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ ꯅꯃꯥꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯒꯅꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯅꯪꯅ ꯀꯞꯄꯨꯔꯒ ꯄꯨꯛꯅꯤꯡꯁꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏꯅꯦ ꯑꯩꯁꯨ ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯤꯌꯦ ꯌꯥꯔꯦ ꯄꯥꯕ ꯍꯅꯨꯊꯪꯗ ꯅꯆꯥ ꯂꯩꯔꯤꯁꯨ ꯈꯪꯗꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯎ ꯅꯆꯥ ꯊꯤꯟꯗꯣꯛꯑꯒꯦ ꯏꯆꯧꯕꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯔꯛꯂꯦ ꯂꯥꯡꯂꯦꯟ ꯃꯥꯅ ꯊꯋꯥꯟꯗ ꯃꯆꯥꯒꯨꯝꯕꯗꯨꯗ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯍꯧꯔꯛꯏ ꯃꯗꯨ ꯈꯪꯂꯕ ꯊꯋꯥꯟꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯃꯥꯇꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯊꯋꯥꯟ ꯌꯨ ꯊꯛꯄ ꯍꯧꯔꯛꯏ ꯃꯃꯥꯇꯣꯟꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯍꯩꯅꯗꯕꯗꯒꯤ ꯊꯋꯥꯟ ꯌꯨ ꯉꯥꯎꯗꯨꯅ ꯑꯍꯥꯏ ꯌꯨ ꯊꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯏꯁꯥꯁꯦ ꯏꯍꯥꯏ ꯍꯥꯏ ꯉꯥꯎ ꯉꯥꯎꯋꯦ ꯋꯥꯈꯜꯒꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯏꯜꯂꯛꯀꯅꯨꯍꯦ ꯑꯁ ꯌꯨꯝꯗ ꯆꯪꯗꯣꯏꯁꯦ ꯇꯜꯂꯦꯕ ꯑꯩꯁꯦ ꯇꯧꯔꯤꯁꯦ ꯆꯪꯗꯕꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯪꯕ ꯇꯥꯕꯅꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯌꯨ ꯊꯛꯏꯁꯦ ꯂꯥꯡꯒꯅꯨ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯉꯁꯤꯗꯤ ꯇꯥꯆꯧ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯍꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒꯦ ꯀꯩꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯨ ꯊꯛꯂꯛꯏꯁꯦ ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯏꯃꯥꯇꯣꯟꯒꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯑꯩꯁꯨ ꯋꯥꯈꯜꯗꯤꯕ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯈꯪꯅꯤ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯁꯤꯔꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯂꯨꯗꯧꯔꯤꯗ ꯄꯨꯟꯁꯤꯁꯦ ꯑꯩꯌꯥ ꯊꯣꯡꯒ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯌꯥꯗ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯈꯪꯈ꯭ꯔ ꯆꯠꯂꯅꯤ ꯍꯦꯔꯥ ꯈꯪꯅꯕ ꯇꯧꯔꯤꯕꯨꯗꯤ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯏꯗ ꯃꯇꯝ ꯃꯥꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯗꯨꯅꯤ ꯏꯆꯧꯕ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯁꯦꯜꯅꯤ ꯂꯧꯔꯨꯔꯣ ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯄꯦꯟꯅ ꯄꯤꯊꯛ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯔꯝꯅ ꯏꯁꯨ ꯏꯕꯨ ꯊꯛꯃꯤꯟꯅꯗꯣꯏꯅꯣ ꯅꯥꯞ ꯆꯥꯗꯕ ꯁꯤ ꯆꯠꯂꯣ ꯂꯧꯔꯨꯔꯣ ꯍꯥꯏꯕꯅꯤ ꯏꯆꯥꯅ ꯄꯥꯕ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯑꯣ ꯏꯄꯥ ꯂꯧꯔꯨꯒꯦ ꯏꯄꯥꯅꯒ ꯈꯔ ꯄꯥꯝꯕꯒ ꯑꯗꯣ ꯏꯁꯨ ꯏꯄꯨ ꯊꯛꯃꯤꯟꯅꯗꯣꯏꯁꯦ ꯈꯔꯗꯤ ꯐꯖ ꯐꯥꯠꯇꯦꯗ ꯁꯦꯜꯅꯤ ꯅꯁꯨꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯅꯝꯗꯅ ꯄꯤꯊꯛꯀꯗꯕ ꯄꯥꯕꯅ ꯑꯗꯨ ꯍꯦꯛ ꯄꯤꯊꯛꯂꯕ ꯑꯩꯅ ꯄꯥꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯄꯤꯅꯤ ꯂꯧꯔꯨꯔꯣ ꯍꯥꯏꯕꯅꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨꯗ ꯅꯝꯗꯅ ꯂꯧꯍꯟꯕ ꯆꯠꯈꯤ ꯁꯤꯟꯈ꯭ꯔꯦ ꯊꯧꯑꯣꯡ ꯑꯃ ꯂꯥꯡꯂꯦꯟꯅ ꯇꯣꯃꯥꯜ ꯌꯨ ꯑꯃꯗꯤ ꯆꯥꯅꯕ ꯈꯔ ꯂꯧꯔꯨꯗꯨꯅ ꯃꯁꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯄꯨꯅꯤꯅ ꯌꯥꯝ ꯊꯥꯖꯗꯦ ꯆꯪꯕꯤꯔꯣ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ ꯉꯁꯤꯗꯤ ꯏꯁꯨ ꯏꯄꯨ ꯉꯥꯎꯈꯥꯏꯁꯤ ꯍꯥꯏꯗꯤ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯇꯨ ꯎꯔꯦꯗꯅ ꯉꯁꯤꯗꯤ ꯏꯁꯨꯒ ꯍꯦꯛꯇ ꯇꯧꯔꯒꯦꯗꯅ ꯂꯥꯛꯂꯕꯅꯤ ꯀꯨꯝꯊꯔꯣ ꯐꯃꯨꯡꯗ ꯊꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯩꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯕꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯑꯩꯕꯨ ꯏꯕꯣ ꯅꯁꯨꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯧꯖꯗꯦꯕꯣ ꯌꯨ ꯊꯛꯄ ꯃꯁꯦꯟ ꯂꯣꯠꯅꯒꯨꯝꯁꯤ ꯅꯒꯨꯜ ꯂꯤꯒꯨꯜ ꯈꯪꯗꯕꯅꯤ ꯁꯤ ꯍꯩꯔꯛꯀꯦ ꯄꯥꯏꯁꯤꯟ ꯕꯦꯕꯥꯔꯕꯨꯗꯤ ꯈꯔ ꯀꯥꯏ ꯏꯐꯕ ꯐꯖꯗ꯭ꯔꯦ ꯏꯁꯨ ꯏꯄꯨ ꯌꯨ ꯊꯛꯃꯤꯟꯅꯩꯁꯦ ꯑꯩꯕꯨ
ทักอุนิเซ่ทักจิลเฮาเครนับพูดิเนี่ยสีเวกท่าจิลละอิสาสีเอ็กเตอร์นุงไงกุมนิ่งมาสีท่าดูปยาเดนอาสมนะมาสูมาพูดูทัยทวันสนบเตอดุมให้จิลิกให้ทัยทวันอยู่เงาดุนะเบวาร์กายดีให้บิอีพูดเงาสีดีว่าคัลเซ่ทุกนั้นนุงไงเลยจับเลยระดีมาสามตังกให้จิลยามดับบิดคราวัดกุมนิ่งเงียบอิสุนังบุยาเรนังดีไอ้คนได้บุยเลยน่าหาวิตาวเสียชินเลยชินักอบบังงามวยก็ให้นักทักปุสุพัดเต็มนัดเตชินเลยชิลูกมาจามตังกเสียบให้มาอิสุนังบุยาเรดาบ้ายาเรครั้งเอาระบดิเสียยุมดาโลนังยุมดาจัดโลบะกะรีอมุกะรมดะกินุให้จิเลยชินะงานตั้งเอามินนะบสิดาสันดูสิเสียบาบจัดโลให้บันิป้าบะให้ยังมุกเล่าบสิจัดโลบะท่าจะให้หลักจังไงเนี่ยจัดโลมีมาสิดิลาโอนะมุกสูรุนเด็กอีกวีอะดูก็มุกจัดโลนะสูรุนดิอีพูกิทวันน้ำมาตัวน่ะนับพูสิจัดโลนะตาเลยนับพูจัดเลยอีพูอะดูเงี้ยเลยขี้เกียจจัดเลยตัวนี้ก็นุงไงก็ชิมไงทวันอาศัยอะไรก็พมุงอดุดตาครีอยู่อร่อยบิดเงาดุนะตัวมาสูงามบ่อยงามดบ่อยให้ดุนจัดครีอิมุงอดุดกันนาสุเลยตีทวันอมันดิลังเลนนัดตันะชิมไงกันมาซีตบุตานะบุคคลนับดาแกมดีวาร์เฮาสิกตีสันนัสิบกุมตาดุนเลยอาศัยดุนะทวันกิมันักเตสังสิลีตันจาดุดอิสอุบไลลังเลนทวันอีป้ากิเบมานุยบุตาโรอีป้าลาอินี่นุยไม่ยินุ่งกับผู้ทรงเนี่ยกันน้ำตาตาดมุจัลเลตอริบิสิบกันน้ำเลยตั้มมาเล่นตอริเซกันสายดีก็ริสิตาดิไอตัวนี้เฮกเตสังเลยกันดูเวกกันน้ำเลยตั้มบิสัตกันได้สัตกิบิสัตมาคนมาวามตาตาเดินตอริเซทวันดูมากิกาเดเลยบิสัตอาศัยขันดูน่ะสมจังสิละอีลังเลนดีมาพูดอะไรบุญกอริบุตาดิอิสาวบุญสมจังหลักปดาลังเลนนะมาซาทวันกิมันักเตเลยรำลีบพิบัมอมดีทวันนะอยู่เงาดูน่ะตาระก็เลยบุตรลานะอูคีลังเลนทวันลังเลนข้างเปรกขังมาคุยท่าลากันนี้คดกันนี้กับไฮดาเอกดากรีนุนังไม่ตรมิเสแต่เสียงนมักตีทว่าน่ะอยู่เงาดูนะตาดูนั่นเลยมาดูดาลังเลนนะเป็นน่ะยังจะบักขังตัดสิดีข้าไม่ต้องลานอุกิปตาไอ้ข้าไม่ต้องมาคุยท่านักเลยที่ไงตาอาจารย์อุปาสิไงบูมานี่ขันมังงำเดมาคุยตาไอ้นี่ลานนะบุเนี่ยยังกูตูมาอยู่ทั้งสิ้นละก็ไอ้บูมาคุยตาหลักปะยามพันมาคุยตาหลักลำจับดีไอ้เสียก็ยังนั่งไหนสิบไอ้ยังอีสานนะปะน้ำมิดอดุนอูระบันนะจ๊อมาคุยตาตะปะมาคุยตาหลักปะยามพันว่าหาสิวานังไงจะอันบันนี่นั่นได้ไว้บีไอ้น่ะอีว่าสาวบะคันทารุบะตาวดามาสานุปาโดพามุงเด็กตับเล่าหน้าจิงขันอดูกะอสุมอาราขังดนะมาสานุปาเด็กินนัดหินจิลิเฮกตานับปุ่นสิเดยูทักทริบนังเนยูทักสิละก็อิเล็กทรอนิกส์นามาดาอดูกุมลิจันนามาดาบุนนามานิคันบังกำดาบันังดีไอ้กิจานัดทวันกันขังหลักละอีใจน่าดุนบ้ากันอากิบ้านังไม่กิสับ้าน่าจะนักกรีลันทริกอีเจ้าบันะคูปังน่ะอ่อนดันนัดไทยบ้าอินักกรีดูรักกันนังนะนามาสติยังลิบมิดยังสิกันอีสาวบ้าอาสาวไปเห็นดูนะคูปังนัดไทยมาซาดาคันเครดลานะมาสานุปาดาบ้าน่าจะคุดทาระบะน้ำมาสิเดนั่งน่ะขันลิบวัคซีกันไอ้น่ะดีน้ำมามาสักข้างเอาจีให้เดนะน้ำมาสิยุมาสิเดปุรักตุนลักขิบันยูงเอาบันมาสาดูคันทาบังอัมดาทวันเป็นดับพงดูเรย์บ้าน่าสิดิน่ะสาวกไรกันบ้ากิสินดักตะคุมีให้น่ะสุขันน่าสิบ้าอุบดกันนากิมาพัมเดให้เดนลักขิบอิมาตุนกิมงมาโตบ้าบันขังกว่าตัววงกิมาตุเทจิลก็ไกดงนุ่งเดวงสาวขักยารุยปับแล้วมาขังนึกเฮงนบมาบูไกดงไงเดปุ่นสิกีมาหอยยารุยอีกกับสิ่งอะไรกันแต่จะได้ยารุยสิ่งใบรักตนะอมสุดจดนั่นมานะอารันประทานแบบยาเจแต่จะได้บูมาคุยตาแล้วสิดีห้องสิที่ข้ากันมันนี่นางยังนั่งเล็กแต่มันได้ไอ้บูน่าจะดูป้านะมาไว้ในเฮงเดมาตอนน่าจะเลิกทุกทีป่ะ
nama tono oidaba ngangadaba nate nama asida phau nangdi mi nate shan sha langlen toni nang makhoi ta ayum sida leiba ngamaroi ai bui pom da thilo ai noi gi mung da leiningdre ai bui yengo nabang magta da hai base nangi na chanu pasi sidabu ai na di isa da isa mi khaluraga makhoi ta ai am pende si kap ai kapi ai lai gi da ai bu mana ma ai gota imato ina nongta wahai sipaw haiba loiji asawbana mangoinaraba mapana hekta mathong mairam khangda thazili hek poksaba masadudagi hen khraboiri lamlanbi tat haibi mana konggot kanagi namat nama sipawba nama makni khanba ngamdana nangdine aigi isanati aigi isani haibada ayam ikai chatkro yum si thadoktuna nang chatkro aigi mitmang maktada leirabadi nangbu aina ikut asina nangbu hatkiba yai baba kasidi babana sai yumdagi chatkro haina talaba wa makha taga baba kawrakat aisi nangi napante thui asengba sumba haizaba ngamjrabada tabijrabada upai leita thawan papabu warauduna yum adudagi makhong thangdurei tanja aduda thazaman thachau kai chattoino babana ngak sauningba ki haizaba oiramgani thachau yum thadokduna chatkino ibungi beba isiliwa koina leimino haina tamlamjaba mat babana ibu chatlu haina ta babana ibu yum masi leibagi ayaba piji ai se achaubu khamno baba achau sikhamo baba achau sakre imato achau sakre kaino ngasi tori mata usibo achau ni kana da achau haina kauni achau nang chatkino kaigino na chalibu thanam na chalibu kaigino achau nupa si ai bu kham ai su ipam na chatlagi thazana kapsariba masana mayum thadoktu na chatkhribadu karisu themlubu tawji loina bibu oina themdu na leire mapagi matau ubada waraukhre masaningon manasu karigina pamna satui yum sinangi lo nangna kapuraga ai nungaite si nasadu yang wana uri lao imungdu po tharo lause makhoi ta nang tani ko ai yawa ba khangliba ai bu moina ai loi khangib nang landi haibasi po tharo lao ai gi pung landi haiba machalai khan ima ton gi langda thukhre ko pabasi machai khoidagi ima ton hen khreboi ima gasidi pabana ta chaubo yumdagi tan thokre onkhre hongkhre pabasu ma nang leiram labadi ngasi isili no kainari pasi kainaram loiko ai indri ma langlen mapamda mamada waron pumba tamni tas kamdaw ya aduni na isadani ai dimi hun kasi ayururi adugane nayana ai misang sanglakpay phari ni haiba ai nangak bisi ta na buhot na basiri kaya diwai yengoi lantumdo nangi oheng na buhot yengu magidi masala yin nangidi na sayaw basunati aduna yeng wakal ulakpada nang kok tamporaklabadi mangzadro magi ma masanu pidusu athubada nangna khudum channa buhot ima madi walan kaya ngangdi ma mai khuchanbadi kaisunati makhoi ta hingingaida aina magi lamsarukse aigi mingda loina onjiladabani ado ayumda satlagi ima aima ikaw tungkaw sel haibado se kuiraroi imagi lay masabadusu loidori haibani nungaida idea isagi mapal sabasi simangai hayuko hayu atombi sidi khajik soibada miyamna ngangnagadawgi kaaduna leirabani aduna manungda phatrabasu mapaldadi aphabi sagadabani nasagado nungsiba sagadabani matam mana hokibana langlen maning tamlakli tawning tawba haurakli nupaga pusinduna langba hauri numidang langlen yu ngauduna nupa se hairake thakchilo isawbana thakai haisil nangi natawgiso langlen thaza nangbu tabrami imaton kay haige manam sidi nangbu manam si haina drabro chan makagi chi hoidagi khachita larusu konadre imaton adu boina kamai lawdoino aina lawso wa makhayam tar laino mapana yu ngauduna nati nuibu mi yori gasi uju thaza koksan
nama ton hai se nang su kok lau nama ton hai bu wa da hik to kan chalu ko kaya wa pot kok chalu aduga kok halo Papa amuk kaudra leiranu ne yu thaklamdaba isauba ahal thangda langlenna yu thakpa tambikhre ahal oibana isauba naba hore ngasigi thazaga mama tonga awai khum taunare mama ton aina wa ma haibada nongmata yaroi haiba khangabani aina sinba thabakbu nongmata yabro nang ima ton wafam adu nasana yaningdra haira phauda karigi sum hairiba ima to lakpadagi hausikti yumse pugun olabani khumme machinji khumme mi makoita yengu ko yengu nacha nupisina macilasi onkatana khumibase aina haidra nangi nacha sina aise mama mangni khanba ngamde aitanabu isani khanbagi wa mane manadi aise boktabi mane ne khalibaneba mane atomini aidi karamna imamni khangani imamni khaluraga atuga atuk nabuk chel pikpa tu khummi siengo as aini sauningida khoidausi makoita nang kai yengige nacha sina nangi sindakta khumbaga thaza karino nangna nama asida nachin khumibase ha nama asne siliba wasi kayam kaigi nang baba kayam kuina tumdun leiki kadagi nacha khangba ngamje baba nang hawgatloba masada khupakna thaduna aigi sinthaktaga khumba sai muja mapa sanguso yengning nama sina noigi damak kayada wazab aduga noina nama makni khanda kai yiknaba mi amoina khanba sangrasa ai leidingida nama sigi matu nama sokpa ya aina lakliba sibo matang isa sadra nati aigi isa di yum panu so satkhraga yum thugai sana leirabro khangdine tawrise paba lai kayam kuire khangzaudre ngayakti oira ma kumai yengba nungai haidana yenglambanida aigi isa di yengba do na nungai khre fattabi maleda okakna male ya hanuba nangna hanu thangda angang olaira baba nacha yang wari yumsi leiba wadradi karino nabukti fattabanina ha sumhai banida asumna numito maloikre isaubana thabak chakkiu matang yengduna langlena masa thazabu thazage haina nupa khar kauduna maga yu thakminari thaza imagi thaza nang imana silise iyada laktaba yade ko nasiga yadrabadi imada sihibana phari changau sak kada mi ngai tuna leirabani ko hoi asidi tadore la ai kutta nang nupa asida thaza khra matung yum ingkolse ai loina oi adu kaina ta sawa ibani gi anau punsi lambi masemba thaza masatu ihei hainade mama to na siliba thong aduda kaisu haiba sungamdre mapana mangangbi ni kibana manak aduda yu thaksilakpada thaza leiba ngamde tomthinna tubi ini bani khak thakpase nungaide nangbu khita thause nangsu yamde ai adu kuma tausate langlen mi nungai khiroine yamda bigi tikitang thau kaisu tawroi se nungai roi ba mi na imaton pabala adi lakning laksanu noi pabadi ai tauge tomthin yu ngauduna se hairaban yamde thakchit aide nupi na si thakba yaya de haiba aigi famda kaisu leite nupi nupa chaman si thakchit thiên khrani sibu thaba nangna lemzabi side charo yola dawni yumagi mayai kallabani sana ngauduna mathong maram khangda thazabu pha pun tawrakpada thazana koilau laubada taraduna yumlon na basing du sanglai chawbina kaina tawramliba phipam si thaza ine ai mumta kanbiyo mayam kaidawrige kangsi kingu loiredana imunga si tawramliba phipam si langlen yu ngauduna kaino mathong maram khangda mi yimunggi sangaga mayam tawbiri sibo as chawbina hey kuirabani nang si amuk tang phage khanba taningdeda aina kaidawbagi phadoiba as hey naron nari phabu sumna ngangma ngamdraba nupi nangna asigumba chahidaba chap thui mayam sangtuna langlenbu ngangami thazabu langlengi makuttagi kanba ngamhau leikai sara sankredo hanadagi kharaga ngangzaning leibaga onkhre ngangna pham hariba pawado isauba sutar makoita yengotu makoi mayam nei phuriba samga phoriba ikayamna igalo oi thoi ayo ikai yimi se ya phatte ya wa makha tar changkru salona
ꯍꯣꯏ ꯆꯪꯉꯒꯦ ꯑꯗꯣ ꯀꯥꯏꯗ ꯁꯣꯛꯀꯦꯒ ꯍꯪꯕꯤꯗꯦ ꯑꯌꯣ ꯅꯥꯕ ꯌꯥꯗ꯭ꯔꯦꯃꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯩꯕꯨ ꯃꯤꯌꯥꯝ ꯉꯥꯡꯍꯟꯕꯒꯤ ꯀꯩꯗꯧꯒꯦꯀꯣ ꯊꯥꯖ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯏꯆꯧꯕꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯩꯅꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯃꯦꯟꯅꯅꯕ ꯍꯣꯠꯅꯔꯨꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯥꯡꯊꯔꯛꯏ ꯏꯈꯨꯠ ꯑꯁꯤꯅ ꯐꯨꯗꯨꯅ ꯇꯥꯟꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯅ ꯃꯐꯝ ꯀꯗꯥꯏꯗ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤ ꯆꯥꯎꯕꯤꯅ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯔꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯑꯃꯨꯛꯇꯪ ꯈꯣꯡꯉꯒ ꯈꯪꯒꯗꯕ ꯅꯠꯇꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯗꯅ ꯇꯣꯝꯕꯤꯅ ꯁꯦꯜ ꯄꯥꯏꯔꯦꯅ ꯍꯦꯛꯇ ꯑꯇꯣꯝꯕꯤ ꯑꯣꯏꯁꯤꯜꯂꯦ ꯐꯔꯦꯅꯥꯗꯣ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯦꯗꯅ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅꯗꯤ ꯈꯜꯂꯤꯕ ꯃꯉꯣꯟꯗ ꯌꯦꯠꯄꯤꯗꯧꯁꯨ ꯂꯩꯇ꯭ꯔꯕꯗꯣ ꯃꯆꯥ ꯑꯅꯤꯗꯣ ꯅꯤꯡꯊꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯒꯦꯗꯤ ꯃꯕꯨꯛꯅ ꯃꯔꯣꯟꯕ ꯐꯠꯇ꯭ꯔꯤꯕ ꯃꯆꯥ ꯑꯍꯜꯗꯨꯁꯨ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯔꯒ ꯀꯔꯤꯅꯣ ꯃꯔꯥꯜ ꯁꯤꯔꯒ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ ꯃꯁꯛꯅꯤꯅ ꯇꯧ ꯉꯝꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯇꯧꯗ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯃꯗꯨ ꯐꯔꯣꯏꯌꯦ ꯑꯩꯗꯤꯅꯦ ꯇꯥ ꯏꯆꯧꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯏ ꯑꯍꯜ ꯊꯪꯗ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯏꯁ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯃꯆꯥꯒ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯏ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯅꯨꯃꯤꯗꯥꯡ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯃꯥꯏꯁꯤ ꯄꯨꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯈꯣꯏꯗꯧꯁꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯍꯥꯠꯇꯣꯛꯑꯕꯒ ꯇꯨꯃꯤꯟ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯏꯃꯥꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯌꯣ 이마기 다자 낭부 이마기 낙타부터 나오네 이마도 그대로게 이사 감잡어 나띠 이사부 이마도 농아이다바 레이브로 이마네 마tung 아무 칸에 이사다 동네 오라로 이마네 칼루라가 쑥 농아이락지 이행 이마기디 이사나 또 엄다니도 다사 팜타락도나 파뭉아도다 이마돈 나사기 ꯃꯐꯝꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯑꯩꯒꯤꯗꯤ 이마돈세 이마ꯃꯛꯅꯤ ꯈꯟꯖꯔꯤꯅꯤ ꯅꯆꯥꯅ 이마ꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯩꯃꯥ ꯅꯪꯒꯤ ꯈꯧꯔꯤꯗ ꯇꯤꯟ ꯑꯃ ꯆꯠꯂꯦꯅꯦ ꯍꯥ ꯀꯗꯥꯏꯗꯅꯣ 이마돈 시다네 시다 ꯍꯩꯃꯥ ꯌꯥꯝ ꯆꯥꯎꯏ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯅ ꯊꯥꯖꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯀꯟꯊꯤ ꯊꯣꯛꯀꯩ ꯃꯦꯠꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯦ ꯁꯣꯛ ꯌꯦꯠꯄ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯅꯍꯟꯕ ꯅꯪꯗ ꯍꯥꯠꯀꯦ 이마돈 타도세 어묵다 이마돈 바바 감다오이는 ꯈꯪꯕ꯭ꯔꯥ 나빠는 따라 ꯀꯩꯗꯧꯗꯣꯏꯕ 나빠 방ꯕꯁꯤꯅ 시주ꯕ꯭ꯔꯣ ꯍꯩꯃꯥ 시유 야드리는 시유 마치 또 레이니 마치 소를 닫지 말래 소를 닫어 이마돈 바바 ꯇꯥꯟꯖꯥꯁꯤꯗ ꯏꯆꯧꯕꯗꯣ ꯍꯦꯛ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯒꯦꯅ ꯀꯧꯕ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯖꯥ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯅ ꯊꯥꯖ ꯏꯄꯥꯒꯤ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯣꯏ ꯇꯥ ꯕꯥꯕꯥ ꯏꯆꯥ ꯀꯩꯗꯧꯔꯦ ꯁꯤ ꯍꯥꯏ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯂꯤꯛ ꯑꯃ ꯁꯥꯒꯦꯅ ꯁꯨꯝ ꯅꯥꯞ ꯇꯝꯃꯝꯕꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯊꯥꯖ ꯁꯤꯍꯧꯗ꯭ꯔꯤꯅꯦ 이ꯆꯧꯕꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ 이ꯃꯥꯡꯃꯛꯇꯗ ꯑꯩꯒꯤ 이ꯆꯥꯕꯨ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯊꯥꯖꯔꯨꯕꯅꯤ ꯑꯩꯁꯦ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯈꯨꯠ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ 이ꯆꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯂꯤꯕꯗꯣ ꯃꯈꯣꯏꯇ ꯀꯩꯅꯣ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯝꯅ 이ꯆꯥꯗ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯗꯨꯝꯅ ꯈꯟꯗꯣꯏꯅꯣ ꯑꯩꯒꯤꯁꯨ 이ꯆꯥꯅꯦ 이ꯆꯥ ꯀꯅꯥꯒꯤ 이ꯆꯥ ꯀꯅꯥꯒꯤ ꯅꯆꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯀꯥꯏꯕ ꯂꯤꯛꯂꯤꯒꯨꯝꯅ ꯁꯝꯖꯤꯟꯕ ꯌꯥꯗ ꯀꯥꯏ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯁꯦ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯅꯠꯇꯦ ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯕ ꯃꯤꯔꯣꯏꯁꯦ ꯃꯄꯥ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯁꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯗꯤ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ 이ꯆꯥꯁꯤ ꯅꯪꯒ ꯊꯝꯃꯤꯟꯅꯕ ꯉꯝꯃꯣꯏ 이봐ꯒꯤ ꯏꯕꯦꯝꯃ 이ꯆꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯂꯥꯛꯑꯣ 이봐ꯒꯤ ꯅꯥꯛꯇ 이ꯆꯥꯒꯤꯗꯃꯛ 이봐 ꯂꯩ ꯊꯥꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ
ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯄꯥꯕ ꯑꯩ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ ꯄꯥꯕ ꯏꯆꯧꯕꯅ ꯉꯥꯡꯁꯩ ꯇꯧꯔꯛꯀꯗ꯭ꯔꯥ ꯂꯥꯡꯂꯦꯟ ꯀꯤꯕ ꯄꯣꯛꯏ ꯅꯣꯡꯃꯇ ꯁꯥꯎꯗꯕ ꯃꯄꯨꯔꯣꯏꯕꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯗꯨꯅ ꯉꯥꯡꯂꯛꯄꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯗ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯤꯒꯅꯨ ꯑꯩ ꯂꯥꯜꯂꯦ ꯃꯁꯤ ꯊꯥꯖ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯄꯥꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯆꯠꯈ꯭ꯔꯣꯗꯤ ꯆꯠ ꯏꯄꯥꯛ ꯇꯥꯅ ꯀꯥꯏꯔꯕ ꯇꯠꯈ꯭ꯔꯕ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯁꯝꯖꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯡꯂꯦꯟꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯡꯂꯦꯟ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯊꯥꯖ ꯃꯥꯁꯨ ꯁꯛꯍꯦꯟꯕꯤꯅ ꯍꯦꯔꯥ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯜꯂꯛꯄ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯄ ꯂꯪꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯪꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯏꯆꯥꯅ ꯀꯔꯤ ꯂꯥꯜꯂꯣꯏ ꯍꯥꯏꯌꯨ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯃꯆꯥ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤ ꯃꯥꯅꯒꯤ ꯃꯤꯆꯪ ꯆꯪꯗ ꯃꯆꯥꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯗꯨꯅ ꯑꯩꯕꯨ ꯃꯪꯒꯣꯜꯗꯨꯗꯒꯤ ꯁꯝꯁꯤ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯇꯥꯅ ꯏꯜꯂꯛꯂꯤꯕꯅꯦ ꯏꯃꯥ ꯊꯤꯛ ꯇꯧꯒꯦ ꯂꯥꯎ ꯍꯦ ꯍꯦ ꯁꯛꯍꯦꯟꯕꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯄꯨꯗꯨꯅ ꯏꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯃꯤꯡ ꯂꯩꯕ ꯃꯤ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯑꯔꯥꯟꯕ ꯇꯥꯔꯝꯃꯤ ꯏꯆꯧꯕꯅ ꯂꯥꯡꯂꯦꯟꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯆꯥꯎꯕꯤꯅ ꯑꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯆꯥ ꯂꯥꯡꯂꯦꯟꯗꯣ ꯃꯤꯒꯤ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯕꯗꯣ ꯈꯪꯉꯤ ꯏꯆꯦ ꯀꯔꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯃꯈꯧꯔꯤ ꯃꯦꯠꯂꯨꯌꯦꯗꯅ ꯑꯗꯨꯒ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦꯗꯥꯏꯅꯦ ꯍꯔꯦ ꯍꯔꯦ ꯌꯥꯝ ꯉꯝꯃꯤ ꯃꯤꯒꯤ ꯃꯄꯥꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯃꯨꯛ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ ꯄꯤꯔꯒ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯃꯨꯛ ꯍꯥꯠꯀꯦ ꯇꯧꯋꯦꯅꯤ ꯑꯩꯅꯗ ꯇꯧꯔꯤꯅꯤ ꯑꯩꯒ ꯑꯣꯏꯔꯗꯤ ꯈꯠꯅꯗꯧꯅꯤ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯗꯣ ꯃꯥꯅ ꯍꯦꯛꯇ ꯃꯄꯥꯛ ꯁꯥꯡꯅ ꯊꯨꯒꯥꯏꯔꯦꯔꯒ ꯐꯔꯣꯏꯌꯦ ꯀꯌꯥ ꯐꯔꯣꯏ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯛ ꯐꯖꯅ ꯇꯧꯔꯤꯕꯗꯨꯗ ꯄꯦꯟꯗ꯭ꯔꯕꯗꯤ ꯍꯜꯂꯛꯂꯒ ꯂꯩꯕꯅ ꯐꯔꯦ ꯑꯗꯨꯅꯤ ꯏꯆꯦ ꯀꯥ ꯍꯦꯟꯅ ꯀꯂꯥꯁꯨ ꯐꯠꯇꯦꯗꯣ ꯏꯆꯧꯕ ꯋꯥꯈꯜ ꯃꯌꯥꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤ ꯕꯥꯕꯥ ꯁꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯁꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯄꯥꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯅꯕꯨꯡꯗꯣ ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯃꯁꯛ ꯎꯅꯤꯡꯉꯤ ꯏꯆꯥ ꯎꯗ ꯅꯄꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯒꯗꯧꯔꯕ꯭ꯔꯥ ꯕꯥꯕꯥ ꯍꯥꯏꯍꯩꯗꯤꯌꯦꯁꯦ ꯏꯄꯥꯒꯤ ꯊꯥꯖ ꯏꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯀꯥꯏꯔꯕꯤ ꯌꯨꯝꯕꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯅꯦ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯇꯝꯁꯦ ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯂꯥꯡꯂꯦꯟ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ ꯋꯥꯔꯤ ꯁꯥꯐꯝ ꯑꯣꯏꯗꯨꯅ ꯂꯦꯟꯈꯤ ꯃꯄꯨꯟꯁꯤꯗꯣ ꯀꯥ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤ ꯀꯞꯇꯨꯅ ꯂꯦꯟꯈꯤ ꯅꯨꯡꯊꯤꯜꯅꯤ ꯏꯆꯧꯕ ꯉꯁꯤꯗꯤ ꯃꯆꯥ ꯊꯥꯖꯒ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄꯅꯤ ꯑꯗꯨꯗ ꯊꯋꯥꯟꯒꯤ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯁꯣꯛꯄ꯭ꯔ ꯏꯕꯨꯡ ꯏꯄꯥ ꯎꯍꯧꯗ ꯇꯧꯕꯅꯤ ꯊꯋꯥꯟ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯏ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯅꯨꯄꯥ 10 ꯄꯤꯌꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯤꯕ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯊꯋꯥꯟ ꯅꯨꯄꯥ ꯏꯁ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯀꯥꯏꯅ ꯑꯩꯗꯤꯅꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯠꯇꯦ ꯆꯠꯂꯣꯅꯦ ꯆꯠꯂꯣ ꯑꯔ ꯇꯤ 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 ꯑꯁ ꯑꯩ ꯊꯦꯡꯉꯤ ꯃꯤ ꯁꯟ ꯆꯦꯟꯈꯤꯗꯣꯔꯦ ꯃꯥꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯪ ꯏꯄꯥꯒꯤ ꯊꯋꯥꯟ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯅꯄꯥ ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ ꯏꯄꯥꯒꯤ ꯊꯋꯥꯟ ꯅꯪ ꯏꯄꯥꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯁꯣꯛꯂꯛꯀꯅꯨ ꯀꯤꯌꯦ ꯀꯞꯄꯤꯔꯨ ꯅꯨꯄꯥ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯞꯄꯗꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯣꯛꯀꯅꯨ ꯑꯩ ꯀꯤ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯃꯤꯒꯤ ꯃꯈꯨꯠꯇꯒ ꯇꯥꯞ ꯄꯥꯏ ꯇꯥꯆꯧ ꯅꯪ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯧꯅꯤ ꯀꯩꯅꯣ ꯇꯥꯆꯧꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯧꯈꯤꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯗꯤ ꯀꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯁꯝꯖꯤꯟꯁꯤ ꯇꯥꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯧ ꯊꯥꯖꯅꯦ ꯑꯩ ꯈꯪꯗꯦ ꯅꯣꯏ ꯀꯅꯥ ꯑꯩ ꯀꯤ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯩ ꯀꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯟ ꯆꯦꯟꯈꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡ ꯑꯁꯤ ꯑꯃꯨꯛꯇ ꯈꯥꯝ ꯅꯕꯨꯡ ꯑꯁꯤ ꯑꯃꯨꯛꯇ ꯈꯥꯝ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥꯗ ꯋꯥꯔꯧꯔꯕ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯕꯥꯕꯥ ꯇꯥꯆꯧ ꯁꯤ ꯕꯥꯕꯥ ꯑꯝꯇ ꯐꯝꯗꯧꯁꯤ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯊꯋꯥꯟ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯄꯥ ꯑꯃꯗꯤ ꯃꯆꯜꯕꯨ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯕꯥꯕꯥ ꯏꯆꯥ ꯀꯔꯤꯒꯤ ꯅꯣꯏꯕꯨ ꯑꯩꯅ ꯁꯛ ꯈꯪꯂꯣꯏꯗꯒꯦ ꯑꯃꯨꯛꯇꯗꯤ ꯄꯥꯕꯒꯤ ꯏꯆꯜꯒꯕꯨ ꯎꯖꯒꯦ ꯉꯥꯏꯕꯅꯤ
ꯉꯁꯤꯗꯤ ꯐꯪꯂꯦ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯝꯅ ꯆꯠꯂꯣꯏ ꯑꯩ ꯕꯥꯕꯥ ꯅꯆꯥ ꯑꯉꯥꯎꯕ ꯅꯠꯇꯦ ꯀꯂꯛ ꯆꯥꯎꯕꯤ ꯉꯤꯍꯣꯡ ꯆꯥꯎꯕꯤ ꯏꯃꯥꯇꯣꯟꯒꯤ ꯃꯑꯣꯡ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯑꯄꯣꯛꯄ ꯅꯆꯥ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯆꯪꯂꯔꯣꯏ ꯂꯣꯠꯈ꯭ꯔꯒꯦ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯑꯃꯗ ꯂꯩꯈ꯭ꯔꯒꯦꯀꯣ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯩꯗꯤ ꯆꯠꯂꯒꯦ ꯋꯥꯔꯧꯔꯕꯣꯏꯔꯦ ꯃꯄꯥꯒꯤ ꯋꯥꯍꯩꯗ ꯇꯁꯦꯡꯅꯃꯛꯀꯤ ꯊꯋꯥꯟ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯕꯅꯤ ꯑꯗ ꯃꯄꯥ ꯑꯃꯗꯤ ꯃꯆꯜ ꯊꯦꯡꯅꯕꯗ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯕꯥꯕꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯄꯥꯕꯒꯤ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯅꯆꯥ ꯂꯩꯖꯒꯦ ꯏꯄꯥꯒꯤ ꯊꯥꯖ ꯏꯄꯥꯒꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯁꯦ ꯏꯄꯥꯅ ꯁꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯔꯝꯂꯦꯟꯗ ꯂꯩꯕ ꯅꯃꯥꯅ ꯏꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯂꯒꯅꯤꯀꯣ ꯑꯣꯏꯈ꯭ꯔꯦꯗꯣ ꯁꯝꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯍꯜ ꯑꯣꯏꯕꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯊꯤꯔꯨꯕꯅ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯁꯥꯏꯔꯕ ꯀꯥꯏꯔꯕ ꯌꯨꯝꯕꯥꯟ ꯑꯣꯏꯈꯤ ꯀꯥ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯅ ꯂꯥꯡꯂꯦꯟ ꯃꯤꯂꯨ ꯄꯤꯔꯥꯡꯀꯪꯗ ꯂꯦꯟꯈꯤ